Moirang AC Hanagi MLA Prithviraj Mairembam Thausil Taurangi Makada Taret Lak Suba Oina Nongmagi Oiba Lemna Mitlayengba Madi Anok Yentokpagi Tauramama ACSigi Kwakta Bazar Community Hall da ngasi pangthokre. Tauramaduda Hanagi MLA Prithviraj na Fongdorakibada ngasi asi Malemgetay mafamsingda pangthoknariba International Yoga Day asida Moirang ACgi manungda lairiba mipum khudingmak mitka mari lainaba anabasing mathau taba anok amadi Ketreki anabasing khangdokpaga loinana chahi humfugi mathakta laiba halsingda mahaki maikaidagi anok sing lemna pibaga loinana tangkak naina chatharakliba free eye testing asida ketrek lairamba singda makhatana operation tauba mamangi chayoldagi patient mari imfalda layengba haure Moirang ACgi mipum khudingmangna masigumba khudongchamba sing asi laubiyu haiki Free eye testing cum spectacle distribution camp aduda Kwakta Municipal Council gi manungda laiba mit nungaitaba mit kamari lainaba anabasingda lemna eye testing taubaga loinana ketreki anaba lairambasing basa khangdokpaga loinana mathau taba hidak singsu lemna piki Malem pumbagi waina hakoigi International Yoga Day haino sukoi pangthok nariba numit yai barabar michila koi Moirang Assembly Constituency gi manung chana laiba Kwakta Municipal Council gi manung da laiba akoi multipurpose community hall da koi hauba tha ani ahum dagi chatharakpa ayag sinjaba koigi nongmagi oiba lemna mityayengba amadi anok yenthokpagi thauram si koi ngasi taruk suboina aina mamangda su panjagiba mathang chatharakpada ngasi se Kwakta Municipal Council da koi ngasa ayu pung 8 makai tabdagi hawraga hojuk pawda koi nioi chamaga taragi mathakta koi jri mityayeng ngasi si chathari sisna korean numidang wairam pung manga makai ko koi chathajagadawri bani ngasi aina chamchama mapam gidmakta hajaba koigi pandam di kari kino si gai kem sigi pandam di Moirang Assembly Constituency manungda laiba mitki anaba laiba anoki katreki chungbasing koi loina ma khudongchaba piba yengba aduga maru oina chahi humpugi mathakta laiba ahan singidi madugi anok singdo lemna haiba tare ai site ki bijaba aduga katreki operation gi su koi hojik haure mamang hapta da koigi patient mari ma koi adu imphal da yengba hojadre mai tawtra masigi khudongchaba si koi punna Moirang Kendra manung sida phanginana baidna ai mayam ge attention draw tawjari